Kaykaada sangaktuna longni hiptuna lei. Mamit anidu jejet usili. Poiraygi mitta thajagi saktamtabu ujarai. Poiray mamito sat pangthorai. Nangbu amok aina ujaba pangkidrane. Matau karamna aina nangbu thigani. Aina nangbu thiba pangkidrane. Aina bani thigani. Sudana mabu pangdri pawba aina thigani. Asumna nongmanini hokri. Thoyan mana laisnabo yengkidri. Phana yengninglabso lamhelaba thamoy dubu phasinjarami. Hausikti thoyan baso yamna hongle. Mibu usittana ngangbado tawkhidri. College tani poirayga boichaga so ukhong amada leptuna wari sanari. Boicha poirayda yengduna. Bhai, ai wa amta hangine. Hangu kaino. Nanga laisnaga se kamaina khangnakrino. Aduga kayang kuirage ba nabani khangnaba. Kuire kaidorage. Asing bayo. Laisna se nangi zebla natraga kanano. Kaino bhai, nang ngasi aingonda hanglisibo. Bhai, ai nanglibase hanairo. Noida laisna lay haibaso ai khangi. Nahan ai noida lame. Asi haidana wari lirai. Boisa poirai hoigi sumangda leptuna poirai bu kauri. Laisna so mi kaubagi makol taba duda laisna su tholai. Boisa bu hana laisna na masak khanglami. Da lakliro. Boisa di laisna bu ubada pungangaklami. Lakline poirai bu leibro. Tanja duda sanarai so imungdagi tholai. Aima Boisa nang laidana. Hoi mama. Maru poiraibo. Aima poirai di thaba ma chatnina chatkine. Laisna da onsindana. Ibema nangda laklise samukta lolaujo. Mama aigi oiradi yarniye ising oina thake. Hoi. Ibema chocho ising glass amta puthobiro he. Hoi nine. Laisna su sangki. Boisa laisna nan sangki bado yengduna. Mama, hojiki nupidubu kanano. Sanarai nonglaga. Poiraygi manigi macha nupini. Sida lairaga college tambani ne. Boisa yamna ngakna. Mani haidi. Nang babungi macha nupigi macha nupini ne. Arapa khundagi ne. Sida laibanida. Boisa hausiti asengba do khangli. Poirayna moida magi jiepni haribagi maramna karigi. Somda thaba khara makaidi phagatle. Adubu yam phagatpadi oidri. Aduna kaithel chatlamde. Thaja mamana thaknaba cha glass ama paiduna tholai. Ima se cha thause. Aduga idak chanaba.
Thaba machanupida yengduna ima sune ahengdagi kaithen chalasira khangde yumda sum leibase leibam khangde ima matam karadi pothaduna leibiyo asokpasisu yamna oisinbasu natri mama macha aniduna wari sanaduna leiri James na king babo chingduna pukri somda college tani boisana thoyenbada poirei moeni sanakhiba wari do pulap tamlami thoyenba poirei ga lesna ga khangna de tabada yamna rauzarami adubo boisagi mamangda di utlamde tanjada da doli ga mamanabi amaga makhoina leiriba domda jangai doli kerap tawduna thoyen canteen sanglusira thoyen maga boisaga do doli da pulap yengai ngasidi farak tarani ado hengdi Sunday su oi koiba saluse dole nang saum ai hengse thaba ma chatkadabani doli do thoyen bana yarak tabaduda mama nabi gi mamangda ikairami adubu noksinaduna ihai kesu kaide nangna sanglakanda oina salase tanjada da bel sutarami thoyen bahoi so class ta sangkri doli thoyen bana sangkhibado yengli sanjana doli thoyen base hantak marakse kaino mi tawdro aisu khalamini hanaga yamanatri nanglana di khanuko aina chingnaba amadi lei doli sanjana da yengduna kaino chingneisa poiraiga hek lakpa lesna haibra kaino do thoyen bana pama malina hainei nupiduda adum yengina so hai sanjana gi wadu tabada doli sauninglammi machinda haifet chingduna kaisu leitabi mana aingonda yekke haiduna so honaraklaba doli kanano haiba kangan bataridana asi hairaga maithongda hautaba mino amanokli asumna nomanini haukre lesna sumayumda chatnaba haiduna papi setuna leirami poiraisu lesna gi kada sangai lesna na loisinduna leirambado ubada kaisu toiba nangde yumda chatoini college su suti tharingai sida yumda leiruge tawba adudi aisu lake sida leibase bit yam leiti tanjada da sanare su changai lesna nangbo loidribo thengline poirei mama da yingduna mama aisu chaluge hoi chaluso poirei mama na yarak paduda harauzarami asumna poirei ga lesna ga so lesna hoigi khultamna la ami somda thajasu sumang matona duda pi suduna leiri nupi amagi khonjelda thajasu khonjela dugi maikai tamna thuni yengthorei lesna leptuna leirami thaja harauna lesna thaja lesna gi manakta chinsilaktuna lesna bu kolami tanjada da thongalum dagi poirei su sangai bem
ꯊꯥꯖꯒ ꯂꯩꯁꯅꯥꯒ ꯀꯣꯟꯅꯔꯝꯕꯗꯣ ꯊꯥꯗꯣꯛꯇꯨꯅ ꯇꯥꯇꯣꯟ ꯇꯨ ꯃꯥꯅꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯊꯥꯖ ꯍꯥꯏꯕꯗꯣ ꯄꯣꯏꯔꯩꯁꯨ ꯊꯥꯖꯗ ꯌꯦꯡꯉꯛꯏ ꯊꯥꯖ ꯑꯣꯏꯔꯝꯕꯗꯨꯗ ꯉꯛꯄ ꯑꯃꯗꯤ ꯍꯔꯥꯎꯕ ꯄꯨꯜꯂꯞ ꯄꯨꯟꯈ꯭ꯔꯦ ꯊꯥꯖꯁꯨ ꯄꯣꯏꯔꯩ ꯑꯣꯏꯔꯝꯕꯗꯨꯗ ꯉꯛꯅ ꯌꯦꯡꯂꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯩꯗꯧꯅꯔꯒꯦ ꯊꯥꯖ ꯂꯩꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦ ꯂꯥꯎ ꯏꯃꯨꯡꯗ ꯆꯪꯂꯨꯁꯦ ꯆꯪꯂꯔꯣꯏꯒꯦ ꯑꯩ ꯌꯨꯝꯗ ꯆꯪꯉꯝꯗ꯭ꯔꯤꯕꯅꯤ ꯅꯪ ꯎꯅꯤꯡꯃꯟꯗꯅ ꯅꯣꯏꯗ ꯍꯥꯟꯅ ꯆꯪꯉꯤꯅꯤ ꯍꯣ ꯑꯩ ꯍꯣꯔꯦꯟ ꯂꯥꯛꯀꯦ ꯍꯣꯏ ꯂꯥꯎ ꯑꯗꯣ ꯍꯣꯔꯦꯟ ꯍꯩ ꯃꯦꯠꯄ ꯆꯥꯁꯦ ꯊꯥꯖ ꯅꯣꯛꯐꯦꯠ ꯇꯧꯅ ꯄꯣꯏꯔꯩꯗꯤ ꯊꯥꯖꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯩꯁꯅꯥ ꯄꯣꯏꯔꯩꯗꯣ ꯌꯦꯡꯗꯨꯅ ꯇꯥꯇꯣꯟ ꯆꯠꯂꯁꯤꯔꯥ ꯂꯩꯁꯅꯥꯅ ꯍꯥꯏꯔꯤꯕ ꯋꯥꯒꯗꯣ ꯄꯣꯏꯔꯩ ꯇꯥꯔꯝꯗꯦ ꯑꯇꯣꯞꯄꯗ ꯃꯃꯤꯠ ꯆꯣꯏꯊꯣꯛꯇꯅ ꯊꯥꯖꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯂꯩꯁꯅꯥ ꯄꯣꯏꯔꯩꯒꯤ ꯄꯥꯝꯕꯣꯝꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯇꯥꯇꯣꯟ ꯄꯣꯏꯔꯩ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯥꯇꯣꯟꯁꯤꯕꯨ ꯉꯁꯤ ꯂꯥꯏꯒ ꯑꯣꯛꯅꯔꯕꯣ ꯇꯧꯔꯤꯁꯤꯕꯣ ꯂꯩꯁꯅꯥꯒꯤ ꯋꯥꯗꯨꯗ ꯄꯣꯏꯔꯩ ꯏꯀꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯄꯣꯏꯔꯩꯒ ꯂꯩꯁꯅꯥꯒꯗꯣ ꯆꯠꯈꯤꯔꯝꯃꯤ ꯊꯥꯖꯁꯨ ꯂꯩꯁꯅꯥꯒ ꯄꯣꯏꯔꯩꯒꯅ ꯆꯠꯈꯤꯕꯗꯣ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯄꯣꯏꯔꯩꯒ ꯂꯩꯁꯅꯥꯒꯁꯨ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ ꯂꯩꯁꯅꯥ ꯄꯣꯏꯔꯩꯗ ꯌꯦꯡꯗꯨꯅ ꯀꯩꯅꯣ ꯇꯥꯇꯣꯟꯅ ꯊꯥꯖ ꯎꯔꯒ ꯇꯧꯔꯤꯗꯨꯕꯣ ꯄꯣꯏꯔꯩ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯕꯦꯝ ꯊꯥꯖꯗꯣ ꯑꯩꯅ ꯍꯥꯏꯕ ꯅꯨꯄꯤꯗꯨꯅꯤ ꯂꯩꯁꯅꯥ ꯉꯛꯅ ꯇꯥꯇꯣꯟꯅ ꯍꯥꯏꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯍꯨꯈꯤꯕꯤ ꯅꯨꯄꯤꯗꯣ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ ꯊꯥꯖꯅꯤ ꯂꯩꯁꯅꯥ ꯌꯥꯝ ꯉꯛꯅ ꯊꯥꯖꯅꯤ ꯍꯥꯏꯕ ꯑꯍꯧ ꯃꯥꯅꯦ ꯏꯁꯣꯔꯒꯁꯦ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯂꯩꯕꯖꯥꯠꯅꯤ ꯑꯩꯒꯤ ꯑꯋꯥꯕꯒꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯃꯨꯛ ꯊꯦꯡꯅꯍꯟꯕꯤꯔꯤ ꯇꯥꯇꯣꯟ ꯊꯥꯖꯗꯤ ꯌꯥꯝ ꯄꯪꯕꯅꯤ ꯄꯪꯕ ꯑꯗꯨꯗꯅꯦ ꯑꯩꯅ ꯅꯨꯡꯁꯤꯔꯤꯁꯦ ꯑꯗꯣ ꯕꯦꯝ ꯊꯥꯖꯗꯣ ꯅꯪꯅ ꯑꯩꯒꯤ ꯁꯦꯝꯕꯤꯗꯕ ꯌꯥꯗꯦꯀꯣ ꯁꯦꯝꯕꯨꯗꯤ ꯁꯦꯝꯕꯤꯒꯦꯕ ꯑꯗꯣ ꯇꯥꯇꯣꯟꯒꯤ ꯀꯥꯔꯟꯗꯨꯗꯤ ꯇꯧꯅꯨꯀꯣ ꯇꯧꯔꯦ ꯑꯩꯕꯨ ꯀꯥꯔꯟ ꯌꯥꯝꯅ ꯇꯥꯕꯩ ꯇꯥꯏꯞꯇ ꯑꯗꯣ ꯕꯦꯝ ꯀꯩꯅꯣꯝ ꯍꯥꯏꯕꯤꯌꯨꯔꯥ ꯍꯥꯏꯌꯨ ꯀꯩꯅꯣ ꯑꯩꯒ ꯇꯤꯟꯅꯕ ꯊꯣꯏꯍꯟꯕꯗꯣ ꯃꯥꯅ ꯅꯪꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯏ ꯂꯩꯁꯅꯥ ꯈꯪꯂꯥꯎ ꯂꯧꯔꯛꯏ ꯆꯠꯊꯣꯏ ꯑꯗ ꯑꯗꯨꯕꯨ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯃꯤ ꯃꯕꯨꯛ ꯌꯥꯝ ꯐꯕꯅꯤ ꯃꯁꯛꯁꯨ ꯐꯖꯩ ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯄꯥꯏꯈ꯭ꯔꯖꯥꯠꯅꯤ ꯐꯅ ꯃꯁꯛ ꯐꯖꯔꯁꯨ ꯐꯅ ꯄꯩꯁꯥ ꯄꯥꯏꯔꯁꯨꯅꯦ ꯄꯥꯝꯗ꯭ꯔꯦ ꯀꯩꯒꯤ ꯄꯥꯝꯗ꯭ꯔꯤꯕ ꯈꯪꯗꯦ ꯃꯁꯛꯇꯣ ꯕꯦꯠ ꯌꯥꯝ ꯃꯥꯜꯂꯤ ꯃꯤ ꯌꯦꯡꯂꯤꯅꯤꯅ ꯆꯥꯗꯣꯛꯀꯦ ꯍꯦꯛ ꯌꯦꯡꯂꯗꯅ ꯃꯥꯅ ꯌꯦꯡꯂꯤꯗꯨꯗꯤ ꯅꯪ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯒꯥꯔꯤ ꯊꯧꯔꯛꯄꯅ ꯂꯩꯁꯅꯥ ꯈꯣꯏꯒꯤ ꯌꯨꯝ ꯌꯧꯁꯤꯜꯂꯛꯏ ꯂꯇꯥꯁꯨ ꯒꯥꯔꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯏ ꯃꯆꯥ ꯍꯣꯏ ꯑꯣꯏꯔꯝꯕꯗꯨꯗ ꯍꯔꯥꯎꯅ ꯑꯩꯃ ꯅꯣꯏ ꯌꯧꯔꯛꯑꯦꯗꯅ ꯉꯁꯥꯏꯗꯒꯤꯅꯦ ꯅꯣꯏ ꯑꯅꯤ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯕꯅꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯄꯣꯏꯔꯩ ꯃꯅꯤ ꯂꯇꯥꯗ ꯌꯦꯡꯗꯨꯅ ꯅꯦꯅꯦ ꯅꯣꯏ ꯈꯨꯟꯁꯦ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯌꯥꯝ ꯂꯩꯉꯣ ꯂꯇꯥ ꯅꯣꯛꯂꯒ ꯂꯩꯕꯅꯤ ꯄꯣꯏꯔꯩ ꯅꯣꯛꯇꯨꯅ ꯑꯩꯁꯨ ꯅꯤꯅꯦ ꯈꯣꯏꯒꯤ ꯈꯨꯟꯗꯒꯤ ꯅꯨꯄꯤ ꯑꯃ ꯂꯧꯔꯁꯤꯔ ꯈꯪꯗꯦ ꯑꯩꯈꯣꯏ ꯄꯣꯏꯔꯩꯒꯤ ꯃꯉꯥꯎ ꯊꯤꯕꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯦꯛ ꯍꯜꯂꯝꯗꯦꯗ ꯂꯩꯁꯅꯥ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯃꯃꯥ ꯕꯕꯥꯗꯤ ꯅꯪ ꯕꯕꯥꯅꯕꯨ ꯌꯨꯝꯗ ꯉꯥꯛꯇ ꯂꯩ ꯍꯥꯏꯕ꯭ꯔꯣ ꯐꯥꯝꯗ ꯆꯠꯈꯤꯕꯅꯤ ꯅꯦꯅꯦ ꯑꯩꯈꯣꯏꯁꯨ ꯐꯥꯝꯗ ꯆꯠꯂꯨꯒꯦ ꯅꯪꯕꯨ ꯐꯥꯝꯗ ꯆꯠꯅꯤꯡꯕ꯭ꯔꯅꯦ ꯆꯠꯅꯤꯡꯉꯦ ꯅꯦꯅꯦ ꯏꯆꯥ ꯊꯣꯏꯕꯤ ꯅꯪ ꯇꯥꯇꯣꯟꯁꯦ ꯐꯥꯝꯗ ꯆꯠꯅꯤꯡꯉꯦ ꯍꯥꯏꯁꯦ ꯑꯃꯨꯛꯇ ꯄꯨꯕꯤꯌꯨꯆꯣ ꯍꯣꯏ ꯃꯃꯥ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯌꯥꯆꯪꯂꯛꯄꯒꯤ ꯃꯇꯝꯅꯤ ꯊꯥꯖ ꯂꯩꯁꯅꯥ ꯍꯣꯏꯗ ꯂꯥꯛꯑꯝꯃꯤ ꯂꯩꯁꯅꯥ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯁꯅꯥ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ ꯄꯣꯏꯔꯩ ꯀꯧꯔꯤꯕꯗꯣ ꯇꯥꯔꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯏ ꯊꯥꯖ ꯑꯣꯏꯔꯝꯕꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯥꯏꯔꯣ ꯊꯥꯖꯁꯨ ꯄꯣꯏꯔꯩꯕꯨ ꯎꯕꯗ ꯏꯀꯥꯏꯔꯝꯃꯤ ꯊꯥꯖ ꯂꯩꯇ꯭ꯔꯣ ꯂꯩꯌꯦ ꯆꯪꯉꯣ ꯍꯣꯏ ꯊꯥꯖꯗꯣ ꯂꯩꯁꯅꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯂꯩꯁꯅꯥ ꯅꯍꯥꯟ ꯃꯈꯩ ꯂꯩꯅꯔꯨꯗꯕꯒꯤ ꯀꯥꯗꯣ ꯁꯦꯡꯗꯣꯛꯂꯤ ꯊꯥꯖ ꯅꯣꯡꯃꯤ ꯇꯧꯗꯨꯅ ꯏꯁ ꯉꯁꯤꯗꯤ ꯊꯕꯛ ꯀꯌꯥꯝ ꯐꯔꯝꯃꯤꯀꯣ ꯅꯨꯄꯤꯁꯦ ꯂꯩꯁꯅꯥꯁꯨ ꯊꯥꯖꯗ ꯌꯦꯡꯂꯛꯏ ꯉꯁꯥꯏ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯍꯧꯖꯤꯛꯇ ꯂꯥꯛꯏꯕꯅꯤꯅ
ꯊꯥꯖꯁꯨ ꯂꯩꯁꯅꯥꯒꯤ ꯐꯃꯨꯡꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯏꯍꯥꯗ ꯇꯧꯔꯤꯅꯤ ꯕꯦꯕꯥ, ꯏꯃꯥꯁꯨ ꯀꯩꯊꯦꯜ ꯆꯠꯈꯤ꯫ ꯑꯗ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯈ꯭ꯔꯁꯤꯀꯣ? ꯌꯥꯔꯅꯤꯗ, ꯑꯩ ꯆꯥꯔꯣꯏꯒꯦ꯫ ꯌꯥꯔꯣꯏꯀꯣ, ꯁꯤꯗ ꯑꯩꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯧꯅꯤ꯫ ꯀꯌꯥꯝ ꯀꯨꯏꯔꯦ ꯏꯕꯥꯅꯤ ꯆꯥꯛ ꯆꯥꯃꯤꯟꯅꯔꯛꯇ꯭ꯔꯤꯁꯦ? ꯑꯩꯗꯤ ꯆꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯍꯣꯏ ꯕꯥ, ꯆꯥꯔꯁꯦ ꯍꯥꯏꯕ꯫ ꯂꯩꯁꯅꯥ ꯍꯔꯥꯎꯅ ꯑꯗꯨꯅꯦꯕ꯫ ꯑꯗꯣ ꯋꯥ ꯑꯃ ꯍꯥꯏꯕꯤꯌꯨꯔꯥ? ꯍꯥꯏꯕꯤꯌꯨ, ꯀꯩ ꯋꯥꯅꯣ? ꯑꯗꯨꯕꯨꯔꯥ, ꯑꯩꯈꯣই ꯇꯥꯇꯣꯟꯅ ꯅꯪꯁꯦ ꯄꯥꯝꯃꯦꯌꯦ꯫ ꯊꯥꯖ ꯏꯀꯥꯏꯅ, ꯑꯁ ꯇꯥꯅꯤꯡꯗꯦꯀꯣ꯫ ꯑꯁꯦꯡꯀꯤꯅꯦ ꯑꯩꯅ ꯍꯥꯏꯁꯦ꯫ ꯅꯣꯏ ꯍꯥꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯊꯦꯡꯅꯕ꯭ꯔꯕ? ꯊꯦꯡꯅꯩꯌꯦ꯫ ꯂꯩꯁꯅꯥ ꯅꯣꯛꯂꯒ, ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯇꯥꯇꯣꯟꯅ ꯅꯪꯁꯦ ꯅꯨꯡꯁꯤꯈ꯭ꯔꯦꯌꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯊꯥꯖꯗ ꯂꯤꯔꯝꯃꯤ꯫ ꯏꯆꯝ ꯆꯝꯖꯕꯤ ꯊꯥꯖꯒꯤ ꯊꯃꯣꯏꯗ ꯂꯩꯁꯅꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯐꯥꯎꯏ꯫ ꯂꯩꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯍꯣꯏ ꯏꯕꯦꯝꯃ, ꯑꯩꯈꯣꯏ ꯇꯥꯇꯣꯟꯅ ꯅꯪ ꯌꯥꯝ ꯊꯤ ꯄꯥꯝꯖꯕꯅꯤ, ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯑꯗꯨꯒꯅꯦ, ꯑꯩꯈꯣꯏ ꯇꯥꯇꯣꯟꯁꯦ ꯌꯥꯝ ꯐꯕꯅꯦꯕ, ꯅꯤꯁꯥꯁꯨ ꯆꯥꯗꯦ꯫ ꯑꯩꯈꯣꯏ ꯅꯤꯅꯦꯗꯨꯁꯨ ꯈꯨꯐ ꯑꯃ ꯇꯧꯕꯅꯤ, ꯅꯪ ꯍꯌꯦꯡꯋꯥꯏ ꯅꯨꯡꯉꯥꯏꯗꯣꯏꯅꯤ꯫ ꯊꯥꯖ ꯍꯥꯏꯐꯦꯠ ꯁꯨꯛꯇꯨꯅ, ꯑꯁ ꯌꯥꯔꯦꯀꯣ, ꯅꯪ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯁꯤꯅꯤ꯫ ꯑꯌꯥ, ꯐꯥꯒꯤꯒ ꯃꯥꯜꯂꯦ ꯑꯩꯅ ꯍꯥꯏꯁꯦ, ꯑꯁꯦꯡꯕꯩꯅꯦ ꯕꯣꯠ꯫ ꯌꯥꯔꯦ ꯍꯥꯏꯕ ꯂꯩꯁꯅꯥ꯫ ꯅꯪ ꯌꯥꯝ ꯊꯥꯖꯗ꯭ꯔꯗꯤ ꯑꯩ ꯑꯩꯈꯣꯏ ꯇꯥꯇꯣꯟ ꯀꯧꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯅꯥꯗꯣ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯏ꯫ ꯊꯥꯖꯅ ꯂꯩꯁꯅꯥꯒꯤ ꯃꯈ꯭ꯋꯥꯡꯗꯨ ꯇꯥꯞ ꯐꯥꯗꯨꯅ, ꯀꯔꯟ ꯇꯧꯅꯨꯀꯣ ꯅꯪ꯫ ꯇꯟꯖꯥ ꯆꯥꯅ ꯄꯣꯏꯔꯩꯁꯨ ꯃꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯪꯉꯛꯏ꯫ ꯄꯣꯏꯔꯩ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ, ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ ꯅꯣꯏꯅꯤꯗꯤ? ꯂꯩꯁꯅꯥ ꯅꯣꯛꯂꯒ, ꯇꯥꯇꯣꯟꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯦ꯫ ꯑꯩꯒꯤꯗꯤ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯩꯕ? ꯍꯣ, ꯇꯥꯇꯣꯟꯅꯅꯦ ꯊꯥꯖ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯗꯣ ꯊꯥꯖꯗ ꯑꯩꯅ ꯍꯥꯏꯔꯝꯃꯤꯕ꯫ ꯑꯗꯣ ꯃꯥꯅ ꯊꯥꯖꯗ꯭ꯔꯤꯕ꯫ ꯋꯥꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩ ꯊꯥꯖꯗ ꯌꯦꯡꯉꯛꯏ꯫ ꯊꯥꯖ ꯃꯃꯩ ꯑꯗꯨ ꯂꯨꯛꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯂꯇꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯛꯏ꯫ ꯂꯩꯁꯅꯥ ꯄꯣꯏꯔꯩꯒ ꯊꯥꯖꯒꯗ ꯌꯦꯡꯗꯨꯅ, ꯅꯣꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯣꯀꯣ, ꯑꯩ ꯃꯃꯥꯅ ꯀꯧꯔꯤꯁꯦ ꯀꯩꯅꯣ ꯑꯝꯇ ꯍꯪꯈꯤꯒꯦ꯫ ꯊꯥꯖꯅ, ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯂꯩꯔꯝꯃꯨꯍꯦ, ꯇꯥꯇꯣꯟꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨꯕ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤ꯫ ꯀꯥꯗꯨꯗ ꯄꯣꯏꯔꯩꯒ ꯊꯥꯖꯒ ꯈꯛꯇ ꯉꯥꯏꯍꯧꯔꯦ꯫ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯑꯆꯤꯛꯄꯗꯣ ꯊꯨꯒꯥꯏꯗꯨꯅ ꯄꯣꯏꯔꯩꯅ, ꯊꯥꯖ꯫ ꯊꯥꯖ ꯄꯣꯏꯔꯩꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯗꯨꯁꯨ ꯀꯟꯅ ꯍꯦꯟꯅ ꯆꯣꯡꯈꯠꯂꯛꯏ꯫ ꯊꯥꯖ ꯈꯨꯝꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯄꯣꯏꯔꯩ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯊꯥꯖ, ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯃꯣꯏꯁꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯈꯤ꯫ ꯅꯪꯕꯨ ꯑꯩꯗꯒꯤ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯟꯖꯈꯤ꯫ ꯅꯪꯒ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯇꯨꯝꯃꯤ ꯆꯥꯔꯤ ꯅꯪꯒꯤ ꯋꯥꯈꯜ ꯉꯥꯛꯇꯅꯤ꯫ ꯊꯥꯖ ꯄꯣꯏꯔꯩꯅ ꯍꯥꯏꯔꯤꯕꯗꯣ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯦ꯫ ꯄꯣꯏꯔꯩ ꯊꯥꯖꯗ ꯌꯦꯡꯗꯨꯅ, ꯊꯥꯖ, ꯀꯩꯒꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯗꯤ? ꯑꯩꯁꯦ ꯌꯥꯝ ꯍꯩꯅꯗꯕ꯭ꯔꯣ? ꯊꯥꯖ ꯇꯞꯅ, ꯑꯗꯨꯒꯤ ꯅꯠꯇꯦ ꯇꯥꯇꯣꯟ, ꯑꯩꯗꯤ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯄꯅꯤ꯫ ꯇꯥꯇꯣꯟ ꯍꯣꯏꯒ ꯊꯥꯛ ꯌꯥꯝꯅ ꯈꯦꯠꯅꯩꯗ꯫ ꯑꯗꯨꯅ ꯇꯥꯇꯣꯟꯒ ꯆꯥꯟꯅꯒꯗꯕ ꯑꯃ ꯊꯤꯕꯤꯌꯨ꯫ ꯄꯣꯏꯔꯩ ꯊꯥꯖꯗ ꯌꯦꯡꯗꯨꯅ, ꯊꯥꯖ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯅꯪꯒꯤ ꯏꯆꯝ ꯆꯝꯖꯕ ꯅꯇꯧ ꯑꯗꯨꯗꯅꯤ꯫ ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯪꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏꯗꯣ ꯑꯗꯨ ꯈꯛꯇꯅꯤ꯫ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯑꯃꯠꯇ ꯄꯥꯝꯗꯤꯌꯦ ꯊꯥꯖ꯫ ꯊꯥꯖ ꯄꯣꯏꯔꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯛꯏ꯫ ꯄꯣꯏꯔꯩꯁꯨ ꯊꯥꯖꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯇꯨꯡꯗꯒꯤ ꯑꯍꯝ ꯑꯍꯝ ꯑꯅꯤꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯑꯅꯤꯗꯨ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯛꯏ꯫ ꯂꯩꯁꯅꯥ ꯅꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯣꯏꯔꯩꯗꯤ ꯏꯀꯥꯏꯗꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯤ꯫ ꯊꯥꯖꯁꯨ ꯏꯀꯥꯏꯔꯗꯨꯅ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯏ꯫ ꯂꯩꯁꯅꯥꯅ ꯊꯥꯖꯒꯤ ꯈꯨꯊꯥꯡ ꯑꯗꯨ ꯇꯥꯞ ꯐꯥꯗꯨꯅ, ꯆꯤꯝꯕꯥꯜ ꯊꯣꯡꯗꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯒ ꯊꯃꯣꯏꯗꯅ ꯅꯨꯡꯁꯤꯔꯤꯔꯕ? ꯊꯥꯖ ꯏꯀꯥꯏꯅ, ꯂꯩꯁꯅꯥ, ꯅꯣꯏ ꯇꯥꯇꯣꯟꯁꯦ ꯌꯥꯝ ꯆꯝꯃꯤꯕꯣ꯫ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯌꯥꯝ ꯐꯕꯅꯤꯅ꯫ ꯑꯗꯣ ꯅꯪ ꯑꯩꯈꯣꯏ ꯇꯥꯇꯣꯟꯁꯦ ꯅꯨꯡꯁꯤꯕ꯭ꯔꯕ? ꯊꯥꯖ ꯄꯥꯎꯈꯨꯝꯗꯤ ꯄꯤꯗꯕꯤ ꯏꯀꯥꯏꯅ ꯃꯉꯛꯇꯨꯃꯛ ꯅꯣꯝꯃꯤ꯫ ꯂꯩꯁꯅꯥ ꯅꯣꯛꯂꯒ, ꯑꯗꯨꯅꯤꯗꯅ
ꯑꯐꯕ ꯅꯨꯄꯥꯁꯤꯗꯤ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯂꯥꯎ ꯃꯈꯥꯗ ꯑꯦꯟꯁꯥꯡ ꯁꯦꯝꯃꯨꯔꯁꯤ ꯕꯕꯥꯅ ꯆꯤꯀꯟꯁꯨ ꯂꯩꯔꯍꯧꯔꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ ꯁꯣꯝꯗ ꯀꯥꯗꯨꯗ ꯃꯊꯟꯇ ꯃꯣꯃꯣꯟ ꯅꯣꯛꯏ ꯂꯦꯁꯅꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯣꯟ ꯃꯈꯥꯗ ꯂꯩꯔꯤꯕ ꯐꯣꯟ ꯑꯗꯨ ꯂꯧꯗꯨꯅ ꯄꯣꯏꯔꯩꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯄꯣꯏꯔꯩꯁꯨ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯛꯏ ꯍꯜꯂꯣ ꯌꯥꯝ ꯊꯥꯖꯗꯕ ꯃꯤ ꯑꯃ ꯀꯣꯜ ꯇꯧꯔꯛꯏꯁꯤꯅ ꯀꯩ ꯂꯩꯔꯒꯦ ꯅꯪꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯝꯇ ꯂꯧꯒꯦ ꯍꯥꯏꯗꯅ ꯀꯣꯜ ꯇꯧꯔꯛꯏꯅꯤ ꯀꯩ ꯃꯇꯦꯡꯅꯣ ꯍꯥꯏꯔꯛꯑꯣ ꯀꯩꯅꯣ ꯂꯩꯁꯅꯥꯒꯤ ꯅꯝꯕꯔ ꯑꯝꯇ ꯄꯤꯔꯛꯑꯣ ꯏꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨꯕꯨꯗꯤ ꯄꯤꯔꯛꯀꯦ ꯑꯗꯣ ꯅꯪꯁꯨ ꯉꯛꯇꯤ ꯉꯛꯏꯍꯦ ꯀꯩꯒꯤ ꯉꯛꯂꯤꯕ ꯅꯃꯥꯟꯅꯕꯒꯤ ꯁꯥꯏꯗ ꯍꯣꯞ ꯆꯥꯕ ꯉꯝꯕ ꯅꯪꯁꯦ ꯑꯩꯗꯤ ꯌꯥꯝ ꯉꯛꯏ ꯅꯪꯒꯤ ꯁꯥꯏꯁꯨꯅꯁꯨ ꯅꯠꯇꯅ ꯅꯆꯟꯅꯨꯄꯤꯗꯨꯕꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯆꯟꯅꯨꯄꯤ ꯑꯣꯏꯔꯝꯕꯩꯅꯦ ꯑꯩꯅ ꯅꯝꯕꯔ ꯄꯤꯗꯣꯏꯁꯤꯁꯨ ꯑꯩꯈꯣꯏ ꯁꯥꯏꯒ ꯑꯁꯦꯡꯕꯗ ꯑꯣꯏꯔꯝꯃꯕ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯈꯪꯉꯨ ꯊꯣꯏꯍꯦꯟꯕ ꯅꯣꯛꯂꯒ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯣ ꯑꯩꯒꯤ ꯂꯝꯍꯦꯜꯂꯕ ꯊꯃꯣꯏꯁꯤꯒꯤ ꯃꯔꯥꯜꯅꯤ ꯌꯥꯔꯦ ꯕꯣꯟꯗꯨ ꯅꯝꯕꯔꯗꯨ ꯋꯥꯆꯞꯇ ꯑꯣꯏꯅ ꯇꯦꯛꯁ ꯇꯧꯔꯛꯑꯒꯦ ꯍꯣꯏ ꯇꯧꯔꯣ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯅꯤ ꯑꯗꯨ ꯐꯣꯟ ꯊꯝꯅꯔꯝꯃꯤ ꯄꯣꯏꯔꯩꯁꯨ ꯂꯩꯁꯅꯥꯒꯤ ꯅꯝꯕꯔ ꯑꯗꯨ ꯊꯣꯏꯍꯦꯟꯕꯗ ꯊꯥꯔꯝꯃꯤ ꯊꯣꯏꯍꯦꯟꯕ ꯂꯩꯁꯅꯥꯒꯤ ꯅꯝꯕꯔ ꯐꯪꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯁꯅꯥ ꯍꯣꯏꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯊꯥꯖꯕꯨ ꯃꯌꯨꯝꯗ ꯊꯤꯜꯂꯛꯏ ꯊꯥꯖ ꯍꯣꯏꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯊꯥꯖ ꯋꯥꯈꯜꯗ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡꯒ ꯂꯥꯎꯅ ꯍꯥꯡꯂꯒ ꯊꯝꯃꯤꯁꯤꯕ ꯑꯁꯤ ꯈꯟꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯪꯉꯛꯏ ꯎꯔꯦ ꯏꯈꯦꯡꯂꯛꯇ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯊꯕꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯕꯗ ꯊꯥꯖ ꯄꯥꯈꯠꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯏꯃꯥ ꯊꯥꯖ ꯃꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯡꯈꯠꯇꯨꯅ ꯀꯞꯂꯝꯃꯤ ꯏꯃꯥ ꯅꯪ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯆꯥ ꯂꯥꯛꯑꯦ ꯁꯦ ꯍꯧꯒꯠꯂꯣ ꯏꯃꯥ ꯅꯪ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯂꯩꯁꯅꯥꯁꯨ ꯆꯦꯟꯁꯤꯜꯂꯛꯏ ꯏꯗꯣꯝꯆꯥ ꯊꯥꯖ ꯃꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯀꯞꯆꯔꯤ ꯏꯃꯥ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯝꯃꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯅꯆꯥꯕꯨ ꯀꯅꯥꯗ ꯁꯤꯟꯅꯕꯤꯔꯝꯕꯒꯦ ꯅꯆꯥ ꯀꯅꯥꯒ ꯂꯩꯍꯧ ꯍꯥꯏꯅꯣ ꯁꯦ ꯏꯃꯥ ꯍꯧꯒꯠꯂꯣ ꯅꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯪ ꯆꯠꯄ ꯌꯥꯔꯣꯏꯌꯦ ꯍꯧꯒꯠꯂꯣ ꯃꯃꯥ ꯊꯥꯖꯅ ꯃꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯀꯞꯄꯗꯨ ꯎꯔꯒ ꯄꯣꯏꯔꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯂꯩꯁꯅꯥꯅ ꯊꯥꯖꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯂꯩꯁꯅꯥ ꯏꯃꯥꯁꯦ ꯑꯃꯨꯛꯇ ꯍꯧꯗꯣꯛꯄꯤꯌꯨ ꯃꯆꯥ ꯑꯩꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯗ ꯋꯥꯖꯔꯝꯃꯤ ꯏꯃꯥꯅꯦ ꯏꯃꯥ ꯅꯆꯥꯅ ꯀꯧꯕꯁꯦ ꯇꯥꯗ꯭ꯔꯕꯣ ꯁꯦ ꯏꯃꯥ ꯍꯧꯒꯠꯂꯣ ꯅꯆꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯁꯦ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯤ ꯂꯩꯁꯅꯥ ꯀꯞꯇꯨꯅ ꯊꯥꯖꯕꯨ ꯊꯦꯝꯂꯝꯃꯤ ꯊꯥꯖ ꯁꯦ ꯏꯗꯣꯝꯆꯥꯁꯦ ꯑꯩꯈꯣꯏꯅ ꯀꯧꯔꯕꯁꯨ ꯇꯥꯔꯔꯣꯏ ꯏꯗꯣꯝꯆꯥꯁꯦ ꯋꯥꯔꯦ ꯍꯥꯏꯌꯦ ꯁꯦ ꯄꯣꯊꯥꯖꯔꯁꯅꯨ ꯍꯧꯗꯣꯛꯄꯤꯔꯔꯣꯏꯁꯦ ꯊꯥꯖ ꯀꯞꯇꯨꯅ ꯂꯩꯁꯅꯥ ꯑꯩ ꯏꯃꯥ ꯌꯥꯎꯗꯅ ꯀꯔꯝꯅ ꯍꯤꯡꯉꯣ ꯍꯥꯏꯕꯅꯣ ꯏꯃꯥꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯠꯈꯤꯕꯒꯤꯅꯣ ꯏꯃꯥꯕꯨ ꯑꯁꯨꯛ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯄꯤꯔꯤꯕꯁꯤꯕꯣ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯃꯤꯍꯥꯠꯄ ꯅꯈꯣꯏꯁꯨ ꯉꯁꯤ ꯑꯩꯅ ꯏꯃꯥ ꯀꯥꯏꯅꯕꯒꯤ ꯋꯥꯔꯤꯕ ꯀꯞꯂꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯕ ꯀꯞꯄ ꯑꯣꯏꯌꯨꯀꯣ ꯊꯥꯖꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯨ ꯆꯪꯉꯛꯏ ꯊꯕꯥꯒꯤ ꯑꯣꯏꯔꯝꯃꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯩꯀꯥꯏ ꯃꯤꯑꯣꯏ ꯈꯔꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯝꯃꯤ ꯊꯕꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯊꯕꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯨꯅꯕ ꯇꯧꯔꯝꯃꯤ ꯊꯥꯖ ꯃꯃꯥ ꯄꯨꯈꯤꯗꯧꯔꯦ ꯈꯪꯂꯗꯨꯅ ꯏꯃꯥꯕꯨ ꯄꯨꯈꯤꯅꯣ ꯀꯔꯥꯏꯗꯅꯣ ꯏꯃꯥꯕꯨ ꯄꯨꯒꯗꯕꯒꯤ ꯇꯧꯔꯤꯕꯗꯣ ꯏꯃꯥꯕꯨ ꯊꯅꯃꯣ 이마, 난 찢기노. 이마, 난 자수 이마기 나 뚝일랄게. 이마, 난 찢기노. 난 찢기노. Thaza kaptuna lahowi. Police gari dusu mari thaudokirammi. Thaza leimaida famthaduna mamabu pukhiba makehedo yengduna penna kapchari. Leisna so Thaza bu themli.
ꯄꯣꯏꯔꯩ ꯊꯥꯖꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯩ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯈꯥꯡꯂꯤ꯫ ꯊꯥꯖ ꯑꯁꯨꯝꯅ ꯊꯕꯥꯒꯤ ꯀꯔꯃꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯊꯥꯖꯁꯨ ꯂꯩꯁꯅꯥ ꯍꯣꯏꯗ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯅꯥ ꯍꯣꯏꯒꯤ ꯁꯨꯇꯤꯁꯨ ꯂꯣꯏꯔꯝꯃꯤ꯫ ꯊꯥꯖ ꯂꯩꯁꯅꯥꯒꯤ ꯀꯥꯗ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯣꯏꯔꯩꯁꯨ ꯆꯪꯉꯛꯏ꯫ ꯊꯥꯖꯅ ꯎꯪꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯃꯤ ꯂꯥꯛꯄꯒꯤ ꯆꯪꯉꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯇꯥꯔꯛꯏꯕ ꯃꯤꯠꯀꯤ ꯄꯤꯗꯨ ꯃꯈꯨꯠꯇꯨꯅ ꯇꯩꯊꯣꯛꯆꯔꯝꯃꯤ꯫ ꯄꯣꯏꯔꯩ ꯊꯥꯖꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ, "ꯊꯥꯖ, ꯅꯪ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯗꯤ ꯅꯁꯥꯗꯣ ꯌꯥꯔꯣꯏ꯫ ꯆꯥꯛꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯦ." ꯊꯥꯖ ꯋꯥꯅ ꯊꯤꯡꯗꯨꯅ ꯊꯝꯂꯝꯕ ꯃꯤꯠꯀꯤ ꯄꯤꯗꯨꯁꯨ ꯁꯤꯟꯊꯖꯔꯛꯏ꯫ "ꯇꯥꯇꯣꯟ, ꯑꯩ ꯏꯃꯥꯕꯨ ꯀꯧꯕ ꯉꯝꯗꯤꯌꯦ꯫ ꯑꯩꯒꯤ ꯏꯃꯥꯗꯣ ꯑꯋꯥꯕ ꯇꯅꯝꯕ ꯁꯔꯨꯛ ꯑꯣꯏꯖꯔꯛꯂꯕꯅꯦ꯫ ꯆꯥꯅꯤꯡꯕ ꯀꯌꯥ ꯂꯩꯔꯕꯁꯨ, ꯁꯦꯠꯅꯤꯡꯕ ꯀꯌా ꯂꯩꯔꯕꯁꯨ ꯃꯆꯥ ꯑꯩꯒꯤ ꯈꯟꯕꯗ ꯆꯥꯅꯤꯡꯕ ꯀꯌꯥ ꯆꯥꯕ ꯐꯪꯈꯤꯗ꯭ꯔꯕꯤ ꯏꯃꯥꯅꯦ꯫ ꯀꯔꯤꯒꯤꯗꯃꯛ ꯏꯃꯥꯕꯨ ꯍꯧꯖꯤꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯄꯤꯔꯤꯕꯅꯣ?" "ꯊꯥꯖ, ꯑꯗꯨꯗ ꯁꯨꯝ ꯈꯜꯂꯗꯤ ꯅꯁꯥꯗꯣ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯤꯒꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯍꯜ ꯂꯀꯣꯟꯒꯤ ꯋꯥ ꯈꯛꯇꯅꯤ ꯐꯠꯇ꯭ꯔꯕ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁꯅꯁꯨ ꯀꯟꯅ ꯊꯤꯔꯤꯗꯅ." "ꯇꯥꯇꯣꯟ, ꯑꯩꯒꯤ ꯏꯃꯥ ꯍꯥꯠꯄ ꯃꯈꯣꯏꯁꯤꯡꯗꯣ ꯑꯩ ꯃꯁꯛ ꯌꯥꯝꯅ ꯈꯪꯅꯤꯡꯉꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯍꯥꯠꯂꯤꯕꯗꯣ?" ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯖ ꯀꯞꯂꯛꯏ꯫ "ꯊꯥꯖ, ꯀꯞꯀꯅꯨꯁꯦ꯫ ꯅꯪꯅ ꯀꯞꯄ ꯎꯔꯒ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ." ꯁꯣꯝꯗ ꯊꯣꯏꯍꯦꯟꯕ ꯀꯣꯂꯦꯖ ꯀꯥꯕ ꯋꯥꯅ ꯉꯥꯏꯔꯤ꯫ ꯗꯣꯂꯤꯁꯨ ꯅꯨꯡꯇꯤꯒꯤ ꯊꯣꯏꯍꯦꯟꯕꯗ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯍꯦꯟꯕꯅ ꯄꯥꯏꯕꯤꯔꯝꯗꯦ꯫ ꯉꯁꯤꯁꯨ ꯗꯣꯂꯤ ꯀꯣꯜ ꯇꯧꯔꯛꯏ꯫ ꯊꯣꯏꯍꯦꯟꯕ ꯉꯁꯤꯗꯤ ꯗꯣꯂꯤꯒ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯔꯒꯦ ꯈꯟꯗꯨꯅ ꯗꯣꯂꯤꯒꯤ ꯀꯣꯜ ꯑꯗꯨ ꯄꯥꯏꯈꯠꯂꯝꯃꯤ꯫ "ꯍꯜꯂꯣ?" ꯗꯣꯂꯤ ꯊꯣꯏꯍꯦꯟꯕꯅ ꯀꯣꯜ ꯄꯥꯏꯔꯛꯄ ꯑꯗꯨꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ "ꯀꯩꯒꯤꯅꯣ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯑꯗꯨ ꯌꯥꯝ ꯇꯧꯕ ꯀꯣꯜꯒ ꯄꯥꯏꯕꯤꯔꯛꯇ꯭ꯔꯤꯗꯨꯕꯣ?" "ꯑꯩꯗꯣ ꯊꯕꯛ ꯆꯤꯟꯕꯩꯅꯤ꯫ ꯑꯗꯨ ꯗꯣꯂꯤ, ꯑꯩ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ." ꯗꯣꯂꯤ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯍꯥꯏꯌꯣ, ꯀꯩ ꯋꯥꯅꯣ ꯊꯣꯏꯍꯦꯟ?" ꯊꯣꯏꯍꯦꯟꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ, "ꯗꯣꯂꯤ, ꯅꯪ ꯑꯩꯕꯨ ꯀꯥꯎꯔꯣ." ꯗꯣꯂꯤ ꯉꯛꯅ, "ꯊꯣꯏꯍꯦꯟ." "ꯑꯁꯦꯡꯕꯅꯤ ꯗꯣꯂꯤ, ꯅꯪ ꯑꯩꯕꯨ ꯀꯥꯎꯔꯣ꯫ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯤꯗꯤ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯃꯔꯤꯅꯤ꯫ ꯏꯕꯥꯅꯤ ꯀꯨꯏꯅ ꯈꯪꯅꯔꯛꯂꯕꯁꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯁꯨꯡꯐꯥꯎ ꯐꯥꯎꯗꯦ꯫ ꯑꯩꯉꯣꯟꯗ ꯂꯩꯔꯕꯁꯨ ꯅꯪ ꯋꯥꯒꯅꯤ." ꯗꯣꯂꯤ ꯊꯣꯏꯍꯦꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯪꯍꯧꯗꯦ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯖꯔꯛꯏ꯫ "ꯀꯩꯅꯣ ꯊꯣꯏꯍꯦꯟ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯑꯩ ꯃꯗꯨ ꯉꯝꯂꯣ꯫ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯅꯪ ꯈꯛꯇꯅꯤ꯫ ꯍꯥꯏꯌꯨ, ꯑꯩꯉꯣꯟꯗ ꯀꯩ ꯋꯥꯠꯀꯦ ꯊꯣꯏꯍꯦꯟ?" "ꯗꯣꯂꯤ, ꯅꯪꯉꯣꯟꯗ ꯀꯩꯝꯇ ꯋꯥꯠꯇꯦ꯫ ꯂꯨꯔꯤꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤꯕꯁꯤꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯅꯪ ꯅꯠꯇꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯕꯨ ꯅꯨꯡꯁꯤꯔꯨꯔꯤ." "ꯅꯪꯅ ꯅꯨꯡꯁꯤꯔꯤꯕꯗꯨꯅ ꯀꯅꯥꯅꯣ?" "ꯃꯍꯥꯛꯇꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯂꯩꯁꯅꯥꯅꯤ." ꯗꯣꯂꯤ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ "ꯂꯩꯁꯅꯥ ꯍꯥꯏꯕ?" ꯃꯥꯅꯦ꯫
ꯃꯥꯕꯨ ꯑꯍꯥꯟꯕ ꯎꯔꯨꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯈꯤ꯫ ꯑꯗꯨꯅ ꯅꯪꯁꯨ ꯅꯪꯒ ꯆꯥꯟꯅꯒꯗꯕ ꯑꯃ ꯌꯦꯡꯈ꯭ꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯍꯦꯟꯕ ꯐꯣꯟ ꯀꯛꯈꯤ꯫ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ, ꯀꯃꯦꯟ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫